Khongjangloy lishing kayana Colombo city da leiba mahakki yum koishinduna thambadagi Sri Lanka gi President Gotabaya Rajapaksa mayum thadoktuna chenkhre. Chahi asigi oina khwaidagi chaoba government ki mayokta Colombo da chatharakpa Khongjang da sharuk yaba Meeoi lishing kaya control tounaba hotnabada Sri Lanka gi police na tear gas kaya kapkhraba matungda crisis nanglaba Leibak adugi president ki yum miyam na koishinduna thamkhibani haina pawasena hairi. Khongjang manungda police ani yauna yamdrabada Meeoi kunmathoi asok apan nangduna hospitalize tawkhre. Ithat Leibak adugi mafam kayadagi bus train amasung truck ta lakpa masing yamlaba protester kayana Sri Lanka gi konung Colombo gi lambi sorok singda Khongjang chathaki. Sri Lankan singna Leibak adugi government na sanmitlon mang takpada prajabu ngakthokpa ngamdre haina irang haurakpani. Police amasung military na koishinduna mikup nahum sing na ngak seliba Colombo da leiba president ki yum financial ministry gi building amasung atay maru iba building sing na tamna protesters sing na thomjinki. Khongjang asida civil rights activist dharma gi luching ba artist amadi atay kaya saryari. Meeoi million kunithoy leiba Sri Lanka da foreign exchange ki thabak thoram phibam thina award leiraktuna sel thumgi phibam ka hena sokchelakpani Leibak aduda inflation gi chang asi chada 10 yokre hairi tangai fadana changba thau chinjak amasung hidak langthak mapan Leibak tagi leinaba hotnabada chauna chaitheng nangliba asigi maru iba maram Sri Lanka gi president Gotabaya Rajapaksa ni haina Leibak adugi miyamna maral siri. Rajapaksa na Sri Lanka bu mang takhalle haina hairaduna miyamna mahak fam thadoknaba akan dabi tauri.